ꯑꯍꯥꯟꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ CM ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ CM ꯒꯤꯗꯃꯛ ꯐꯝ ꯇꯥꯅꯔꯒ ꯉꯥꯎꯒꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Biren ꯍꯥꯏꯈ꯭ꯔꯦ ꯀꯣꯔ ꯏꯁꯨꯗꯗꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯑꯔꯥꯟꯕꯁꯤꯡ ꯆꯨꯝꯊꯣꯛꯈꯤꯕꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯝꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Birenꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ President rule August 12 da matam loire masigi manungda government semhal kani haibagi thajaba lei haina MLA Rameswar na haikre amadi kharung part amadi eco part ka taina bada leiriba ring bandagi ising pathokpana khangabok part 3 gi local sing ising thumjile khurumjari ISTB pau mereng tabiru punamapu taramna okchore ngasigi maruiba pau sing miyam da pizari CM oidaba yade haiba leite CM gidamak form tanaraga ngawgada basu natte aranba leiramba sing sumthok khibadu ningthina loishilamba pami haina hanagi chief minister N Birena ngasi mahaki kendra hangang da pangthokpa miyam punna unabagi thoram da haikre BJP hangang mandal na sinduna pangthokhiba thoramadu da lamdam madongi miyoi kyana sarugyakhi mahakna makhata na haikibada lamdam asida aranba soiba kaya tawsilamba sing sumthok lubagi ngasigi Pibam asida lakibani madugumba aranba amadi lamdam asida akaiba lakadaba sing adu khangsin usinadana mahaksu lairamba tarabadi Biren fai haina makoina su hainaramgani Manipura khundaminuriba pumnama kainaba yaroi punna nungsi sanana hanagunna laiminagadabani thogliba wathok asigi waroisin puraknanaba aikhoi punna honaminagadabani haiki CM oida yade ba ko sulite CM gi damukta khoi pham tanaraga ngawgudaba sunate ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯁꯣꯏꯔꯒ ꯂꯥꯛꯄ ꯄꯣꯠ ꯈꯔ ꯇꯦꯟꯈ꯭ꯔꯕ ꯆꯍꯤ 7-9ꯁꯤꯗ ꯆꯨꯝꯊꯣꯛꯑꯝꯃꯤꯁꯦ ꯃꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔꯗ ꯂꯩꯕ ꯌꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯅꯠꯇꯕ ꯌꯥꯏ ꯕꯠ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯤ ꯌꯥꯔꯣꯏ ꯐꯦꯟꯁꯤꯡ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ FMRꯒꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯗꯤꯇꯦꯛ ꯇꯧꯔꯒ ꯗꯤꯄꯣꯔꯠ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯏꯅꯔꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯂꯝ ꯌꯣꯟꯕ ꯃꯤꯇꯣꯞꯇ ꯂꯝ ꯌꯣꯟꯕ ꯈꯣꯠꯄ ꯂꯣꯏꯅ ꯊꯤꯡꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯂꯣꯏ ꯎꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯂꯝ ꯂꯩꯅꯤꯡꯉꯤ ꯀꯥꯏꯅ ꯁꯨꯛꯄꯤ ꯄꯤꯔꯔꯣꯏ ꯊꯤꯔꯅꯤ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ 1961ꯒꯤ ꯃꯃꯥꯡꯗ ꯃꯥꯁꯤ ꯀꯔꯥꯏ ꯂꯩꯔꯝꯃꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯂꯣꯏꯅ ꯊꯤꯔꯅꯤ ꯑꯗꯨ ꯍꯦꯛ ꯊꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯏ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯃꯕꯅꯦ ꯑꯗꯨꯒ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯗꯒꯤ ꯂꯝ ꯃꯤꯇꯣꯞꯅ ꯂꯩꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯁꯦꯟ ꯌꯣꯟꯅꯕ ꯌꯥꯏ Indigenous people natabada mitopna lam leiba yadreba aduna inner line permit ki kanaba inner line permit ki makhada koi am sathina change ma future generation amadi ngasi gi generation sigi yenga kana fajana sema bane kaina ba yaro de potu di maru boina leimi da matrana kaina ba yaga da hanar yagidra bo juke yaro de potu di imung moina leigida bane naga ga ko ge kaina yaribo naga laktagi hena selai kuki isin nau so dungai thado isin nau so dungai wifi isin nau so loina matam kharagi sauna bagi si ngahak tawna bo yani aduna koi amatani tribe kuntra ga mari recognize tawruga leiraba tribe kuntra ga mari se akoi Manipuri ni akoi Indian ni aduna moigi kana gumba akoi recognize tawruba Manipur maihoron digi leiminarba isilina tribe sinna Hujiki Irang sina maram morakanda koidi adunia da ne ba migi wa tabi gano you are Manipuri you are Indian citizen aikoi yam harau ta yam na koi mayam na ko wo oga noiga koi ga punna lemina bai se adum hayeng charon suron kaya bo lemina hugudabni Mahakna makhatana haikibada waroisin puraknanabani haiduna core issue loisandana peace puraknanaba honabadi yaroi core issue da compromise tawroi ILP gi makhada ingsok lising amaga chamapan humfuga mathoi gi matungda lakiba amadi official oina refugee oina lamdam asida laikiba sing masak khangdoktuna halan khigadabani hanagi mawongda mafum marang khangdana pangleida laisanbadi yaroi haiki core issues di koi compromise of yaroi Inner line permit ki period base year 1961 gi matungda lakpasing aduga refugee oina officially laigibasing madudi detect toguna deport toguna illegal immigrants ingudi detect toguna deport toguna koi hekta hanagi da mana zurur naisalarga yasana madudi tawroi yes peace porona bagi dong ta koi loi laini aduga yamna systematically aduga
गवर्नमेंट की कॉन्स्टिट्यूशन की मतुंगिना नियम चाना खंदोक से अतई लोई खंदो इदना असम द खंदो ई मिजोरम द खंदो ई त्रिपुरा द खंदो ई भारत की दिल्ली द करी द होजे लोई द खंदोक होरेदना सुमाइना कोई जो सिस्टम होइना तौरगा लोरे अदना हानगी लेबिनरे इबा इसे लिनाउ सिना करी सु मिपाइनिंगाई लेते अखोई नोई अखोई मणिपुरी गातनी मणिपुरी थादौनी मणिपुरी पाइतेनी मणिपुरी मारनी मणिपुरी तांखुलनी मणिपुरी मैतेनी अखोई अमतनी अदुना अखोई ट्राइब कुंथ्रा मणिमक पुनः लेमिनबा पुनः चौखनमिनबा इसे भारतीय जनता पार्टी की अमदी आई इसागी मोटोनी टारगेट नि अदुना मसी मयामना लाना संदोकपुदा लोबिगनो Resident Rule August Taragani the Matam Lore, Masigi Manunda government Semhalakani Tazai, Maite Singi Mission, Hunterlingai Serga Sida, Equigi Togdo Watok, Harau Kumhai Saxam among the youth Tokpagi Janabi, Hengalakliba say, Ting Min House Haina, MLA Lorem Bramis or Maitena High Cray. Kiamway Hebong Makong the Pangtopa San Racing Puking Togat Pagitoram Dastaru Yakiba, Kairao Kendrugi MLA Lorem Bramis or Maitena High Kibada, Nasidi Sports Naikogi Career, Ama Oibayare, Karati Masana Sina Haksang Fanalahan Batanatana, Taxi Casing Gak Nacharhan Batak Pitam Masana Oi, Mama Mapa Oiva Singna, Angang Singer Sibupung Togapiu Haiki. MLA Lorembam Ramisor Maitena Makatara Duna, Relief Camp the Lady Sing, Maratagi Sibaki Sang, Hengala Libasi, Taba the Noite, Makoina Lady Bafibam Yamna, Kudung Chadan Hinglaga, Lady Bani, Makoiba Equina, Kakautopo Chumloi, Makoina Masagi Yumda, Hanjilaga, Nena, Taba Punsi, Amada Hingan Bahibasi, Lengaki Matoni, Makoina, Hanzinbangam Naba, Lamdamasida, Tubada, Santi, Hanzil Handuna, Laibangan, Yananaba, Honan Haningi Haiki. Aku use a thing bagi waktu macam deko. Kau dua tu aruba curah kami pan, cakap betul betul ba. Mereka itu orang macam macam sini ada itu juga tu. Sana bisa masih tentang masih handan jaga dia aku jati. Am termut pada asal mati orang ni macam macam jaga misal siapa bagi. Thang nama isi atal bakro, lising ni aku matak telah orang misal ni. Aku gina mail bakro, calon cari ke luar. Kasi faham sebab tiada faham lising macam itu mungkin ada lagi. Aku ngasih di wah bagi kana wah. Aku ini Manipur jasing wah. Ada na. Kalau lising ni matak telah milik siapa magadi. Aku Manipur ngasih. Asal matik film charge macam. Kita hantar mula nak kalle. Lakat apa? Koi paling orang anda sekarang siapa kena bagi thazaba. Adum lagi tongan bas bos macam anda tongan kona boleh. Adu bo koi thami pias. Antar ki agas kita try thoi midnight tu lulus malah. Adu makata na extend tu bida. Anu sekarang ama. Siapa lagi kena bagi thazaba tu mah. Lagi habis mai tham jaga. Thawbal District Manung Chana Kharungpat Amadi Eco Part Kataina Bada Ladiba Ring Banasi meter Chamri Chamwa Rom Chahi Kudingi Ising Pathokpana Part Ani Asiganakna Ladiba Kangabok Part Rigilo from Kayak Kiam Local, Kaifa Local, Bihu Local, Salam Local, Sagai Makong Local, Lalikong Local, Kongnang Macha Makha Local Nachingba, Local Kaya Sida Ishing Tumjinduna Kusem Gi Oiba Isau Tokle, Wangzing Tentama Sung Kangabok Assembly Constituency Gi MLA Anina Mideng Sangduna Lomi Singi Awaba Si Kokhan View Haina, Lomi Singna Pung Singsilakli, Ngasi Universal Farmer Organization Kangaboki Lomi Sing Amadi Miyamna Isau Gi Saiting Sau no Fanglaba Kiam Local Gi Hauzik Oiba Fibam, Yengsinba Kongchit Amada Sarugyara Duna, Kangabok Part 3 Gi Chairperson Morangthem Mahena, Arong Turelgi, Nakan the same liba, Savan Ringban Asi, Then Thamasung Kangaboka Tainaba Mafum Amada Haukiba Chahi Ama Aniasida meter Chamri Chamwarom da Ising Pathokuna, Sensila Pasina Kangabok Kungi, Local Kayasida Kusem Goeba Isau Tokle, Assembly Constituency Anigi Tainapam Ovenarangasi Fawa, Yang Sindana Lady, Wangzing Ten Thamasung Kangabok Esigi Emele Anina Punamideng Sangduna Lomisingi Awabasi Kokhan Biu Haiki. Kamboka Tainaba Mapum Sida Patoga, Kusem Goiba Isauma, Akoida, Lomi Pazada, Mamda, Wabaman Laitare. A sin Nangibasi, Mamang the Sumung Nangre, Ado Koi Lomi Sina, Masi, Kana Sen, Kaina Mukasu Tunjakre, Ado, Handak Maduna Zoibungam, the Vayam Sauba, Sarana, Meter, Samri, Samam Kisang, the neighbor Patris. I see Meter Sami Samasitang Tun Biragadi, Haribalo Pum Sing say, Yam the Kudung Saganedo, Akoi Kambo Kendregi, Emelegi, Mapum di Kalale Mohaba Emily Sukar Oida. So, one in 10 times over border labor the gay. Border or Suamo Sumasi Yaraga di Pazamiam, Kalaga, Emily Anisina, Hide solutions, Tang Tobiraga di Pazamiam, Sukimatic Hauzagani, Kusim Gisau, the Gikan Mangam, whenever Simam Punamaki, Apino, Mediagi Tong the Tozari.
Universal Farmer Organization Khangaboki Farmer El Kesho amadi Moirangthem Kunjarani Kaubi Lomi Aninasu Low Uragasu Ishing Isau Asina Maram Oraga Low Ubagi Kanaba Amata Fangdana Ladiba Amadi Lomi Sing the Mayok Nariba Kusem Yoiba Isau Asidagi Convenanaba Mideng Amutang Senbiu Haina Assembly Constituency at Sigi MLA Anigi Pukning Singsilaki Habo area sida low udi ui haibabu ising isauna hinjilakpana akoina low lokpagi ubagi kanaba akoina phangjade aduna yaragadi pangjing tenthagi MLA akoi khabo ki MLA singna tanaraga akoi ki lawse lokpagi amtang chinbiyo haina ina bedi ai thongda haijari Konthojam Kendra Gram Panchayat Level Talent Hunt Association Sinduna Taranithoi Suba Felicitation and Meritorious Prize Distribution ki thauram ngasi Konthojam Kangjibung Community Hall da pangthokre thauramadu da MLA Dr. Shapam Ranjan Yauna Miui Kyana Sarugya ke thauramadu da Konthojam Kendra Gram Panchayat Level Talent Hunt Association ki founder advisor Konthojam Ivom Chana Laikidabada awaba fongdoke thauramadu da wangang khiba singna mahiroi singna chaliba lambi asi kadaidano haiba khangba matam oire mahiroi singna tungda lakadaba khalaga afaba thabak tawba matam Haiki MLA Sapam Ranjana Mapalam the Lakpa culture Kayana Ikoibu Kudum Chanba Ngamdana Naba Mahiro Singna Honagadabani Ikogi culture Amadi Puari Ngakuna Thambasina Ikogi Saktamasi Malem Pumbada Masak Takpangamgani Haiki Mete Bacha Moina Akogi Lamchat Kanak the Yaushalaka Tarama is a carino, Laitoka is a carino, Kam the Yaushalem. Imo is a carino, Kamzala, okay, society is a Karon the Saki the Gable. Sanavi, a top religion, and son of the Isai of religion, though, Kanatramatamdo, the society is the great Torakani, Handarakani, Satra Satri, fighting a Maruin and a Lamchat, fighting a Maruin, a discipline, Sisima, Labor Mamato Tabra, and I can say. Tungda Bosem, Kosem, Amadi CVS in a loba class 10 Amadi 12 ki exam da Mai Paglaba Mahiro Singda Manamatum Pituna Pugning Tawat ki. Manipur Pradesh Youth Congress ki President Anand Wahengbam Naluchingduna Kumbi Setupurda Housing Pm-Istv na Paikaliba Water Supply Plant ki Fibam Yengsin Kre Yengsin Khongset asida Pm-Istv gi Maruiba Official Amadi Plant asigi Thabak Pairiba Unipro Infrastructure Company Private Limited ki Site Engineer Singh Kumbi Block Congress Committee ki President Naurem Bimol Amadi Voice of Kumbi ki President Wahengbam Samson Su Sarugya ke Anand Wahengbam na Pm-Istv Official Singna Lakliba December 4 gi Manungda Municipal Council Sigi area Singasida Ishing Soidana Pigin Havagi Tajaba Pire Hauzik Tabaksu Chada Marifutara Luerabanina Atubada Ising Pina Nabahona View Haiki Kumbi Kendra ki Yumdong Pudding Mokta Lariba, Kumbi Municipality ki Yumdong Pudding Mokta Lariba, Dumba Prazamiamna, Pm-Istv ki Makada, Pakaliba Sukum Water Supply Scheme ki Sing Taknaba Ngairi Havase, Nasi Mari Dava Concerned Department Amadi, Pm-Istv Department Appeal Togzari. Lau Singubana Maruiba Sinfamama Oiriba Kumbi Setupurgi Manung Chanelairiba Hautak Amadi Borayang Bigi Lomi Singna Low Panba Loi Kraba Khara Akutpa Lowfam Sing the Handaki Sing Isawasina Tumjin Kraba Mafam Sing the Agriculture Director Salam Peter Naluchingba Makok Thongba Official Kangbu Amana Hakteng Nanachatuna Yengsin Kre Director Naluchingba Kangbu Duna Kumbigi Maitei Sanglen Wangu Nauda Kong Hautak Lokol Amadi Borayang Bigi Lomi Singasu Faminaduna Lomi Singna Tengneriba Kudong Chadaba Singi Matangda Kanake Yengsin Khongchet aduga mari leinana Agriculture Director Salam Peter na Kumbi Hautak ki Lomi Singna Ninghanaganu Low Fau Sikraba Lowfam Sing Asida Lomi Singidamak Department na Faudi ama de Urea Harna Singba Angamba Mateng Pangani Lomi Singna Lahon Hununaba Sem Sabiro Atenba Matamda Lokpa Yaba Fau Yamna Hongna Kilogram Amada Lupa Tarukta Pigani Haiki Kumbi Hongtaki, Hogi, Lomi Miam, the Hajagadi, Ninghana to Vigano, Amukana, Hautanaba, Hoi Department Makegi, Hotina Chingba, Arna Chingba, Angamba, Hoi Mateng Pangzagani, Aduga, Makata, Pada, Masima Pamsita, Hanjan and Toiba, Sing Chawbagi, Awabasi, Atopatopa, Marinava Department, Tanaraga, Matang Tokanaba, Kaitopia Gedo, Government Gimatakomba, Levelda, Tanaraga, Masiamuhana Tokanaba, Mind of Siena, Department of Agriculture, Makegi, Madupakachagani, and I. Ngakrabalerak Development Association Singa Mathakna Chahi Khudinge Lepa Laitna Class 10 amadi Class 12 ki exam the first division da
पास तौरक्लबा महिरोइसिंग अवार्ड पीबगी सरुक अमा ओइना 15रक सुबा मेरिटोरियस अवार्ड यंथोकपगी थौरम ngakhraba mandafta pangthokre ngasigi award yangthokpagi thoram aduda Singjama Assembly constituency ki MLA Yumnam Khemchan PWD ki retired engineer Hizam Ibohal Manipur University ki economics and head of department Southeast Asian Studies ki Professor Singlen Maisnam ngakraba Lairak Development Association ki advisor Laitan Them Tombi Ngathem Sudhir amadi ngakraba Lairak Development Association ki president Namirakpom Tombana Dice member oina sarugyaki association asina konba area dagi mahiroi taraga mangada association ki maikei dagi memento certificate amadi case award piduna pungning thawatki MLA Yumnam Khemchana Haurakliba mahiroi sing asi honesty oiba mathau tai mama mapa sing nasu angang singda masagi oijaba kharagi damak oidaba ngangba tambiroi dabani association asina haurakliba mahiroi singda pungning thogat po oina sigumba thoram sing asi sinba si pungning thogat ingai ni haiki Satra sing si honesty is tamam thui khangbam thui honesty is maintain dom thui honesty is charity begins from home angang sa pi ngai du da noi baba le ibra ina mina telephone hange magi pokpa baba duna midu wari saraning duna baba leite hayo haire angang sigi ihan anba machine thiba hobo numinina akoi baba na ma leite hayo haire na khome so angang si honesty leirim ne ko mathang dadi magi baba si tambire ba aina leite hayo di leite na khomo wena so angang si dum machine thiba dum haigre adi honesty si dum manghan gre parent na sima koi samaj da dum ka ba thokba ko ju thengne masu gung masi thon janing da bai tare Forum for Research Upliftment Manipur Forum Koba Loop Ama Manipur University ki Chemistry Department ki Conference Hall da Semkre Forum na Sindura Pangthokiba Thoramadu da Manipur University ki Manipuri Department ki guest faculty su oriba Forum gina General Secretary Mayang Lambam Dayaman na Forum Linkhatpagi Maroiba Pandamdi Ekhogi Puwari Culture amadi tongan ba matang singda amadi tongan ba isu leiriba mayam asida wakhalon manaba khara punsilaga academic point of view da punsilaga yokhalaga documentation onthoktuna archive oina thamduna haurakliba nahasing amadi research tawriba singda kananaba moongda thamlamba loinana hauze thokliba isu sing asi ekhoi punna khangminaba amadi madubo warusinama puraknanaba honabani haiki tongan issues leiriba mayam se sta khoi kupna thijalaga documentation tawraga hariba mayam do khomjalaga tasalaga madu archive tawraga madu liraga thamakan se sta khoi gi tungda horkadaba researchers sing tungi mirol gi damakta madu lasalaga thamamba loinana asagi hojik tongan matam gi thoi issue sing se khanna neinaraga achumba aseng badu puthokan sa khoi punama khangminaba gyan taminaba haibasna maroiba pandam oraga khoi gi asumlaba forum masiling khatchabani All Manipur Senior Citizens Welfare Association na Chalaiba Mongsangai de Laiba Old Age Home de Laiba Ahal Singda Sangai Prong Mamang Laikai de Takhelambam Chandrakumar na Mahaki Laikidraba Apokpa Takhelambam Khomai amadi Apokpi Laikidrabi Takhelambam Apan Bigi Mingda Chaklenama Pijakre Thoramaduda Chandrakumar amadi Mahaki Imung Manungi Maikai de Fi amadi Home de Sijanaba Kompak Baltin Piki Chandrakumar na Sahi Khudingi Hiangai Thanilda Laikidraba Apokpa amadi Apokpi Mingda Ningsing Thoramasi Pangthoktuna Lakpani ISTV News ki pauda Mongsangai Old Age Home da leiriba ahal sing wana khangli haiba pau ama thengnabadagi apokpa amadi apokpi nganna kaina khibana makhoi gi damak tawningba kaya tawba ngamhodabagi ningamhodaba leiba du pau adugi khudong chaba lauraga thauramasi sinbani haiki Manipur gi tangdu lai taba leitraba hojik 2019-20 gi Lona badagi COVID na saitheng saheni makai pigra batungda nantarak pada 2022 si ketang pagalak le investor mayam ama pandai la haidna khalak paga ketang farak pada ekhoi gi sagai ani gi proof ani gi irang da ekhoi gi ahing nongalam dai da lanjela khraba sing asigi so aihakna aigi singli nauri da seli ba isna laiba makai oles home khaktana tana mafam khuding makta satna katpa ngambaso pina bisano haidna aina isor gi mafam da khurumjari Harinam Sankirtan Jaiga Mandali Linkhatuna Culture gi lamda miyam gi seba mapung fana torok pachahi yankai suropagi mapok kumon thoram ngasi Mandali ase gi organizing committee na sinduna kaksing khunyai lekai dalaiba Radha Mandapta pangthokre thoramadu da MLA Dr Usam Devena Sankirtan Haivasi Manipur gi culture gi de masak naiba culture ama oiribani culture asina Manipur bu malem da masak takpada achoba phida amasu kalibani aikoina naha oiringai matam da de Sankirtan ase thoidokna lumla lawrude adubu ahal oisilaklaba matam da de masi ahal singi damak tamdi ya
yamna maru oire masina ahal laman singbu wakal dungai hanba amadi potha hanbadasu achouba mateng oire maramasina culture asibu hena hena chawkhat hananaba aikhoi khudingmak na thaudang loduna honaminasi haike thoramadu Southern Manipur Art and Culture Promotion Center Kaksing na khubak ichai M Harichandra amasung mahaki kangbuna pung cholom amadi ivecho amasung mahaki kangbuna hi lanba utkhi Sahitya Academy Awardee Saknairaba Aiba Laikhidraba Elangbam Sonamani gi Chama Suba Mapok Kumon Centenary Celebration Gamari Lainana Manafi Lanthokre Elangbam Sonamani Memorial Trust na Sinduna Yai School Moirangkhom Bokol Makhong da Leiba Aiba Sigi Yumda Pangthokpa Award Ceremony Thoram Aduda Art and Culture gi Lamda Singthaningai Oina Thawai Yauna Thabak Toriba Miyoi Sing Amadi Artist Singda Pukning Thogatpu Oina Manafi PK Folk Artist Mangka Mayang Langbam Nata Sankritan gi Oina Govindaji Akan Palagi Isai Hanba Oza Haridas Manipuri Cultural Solo Dancer Amadi Manipuri International University ge Faculty Vidyananda Yumlembam Pena Artist Marjing Mayang Langbam Konung Lai Harau Bagi Nupa Maibi Thaudam Sanathoi Moirang Lai Harau Bagi Nupa Maibi Konjengbam David UNESCO da Lai Harau Bagi Oina Lairibi Maibi Pebam Lilabati Yauna Miyoi Mapanda Manipur gi Ningthau Oikiba Maharaja Bodha Chandra gi Iton Ton Bilaima Rani Kidirna Manafi Lanthoke Thauramasi Loishilakpada Cultural Presentation Amasu Utki Aiba Elangbam Sonamani gi Cham Suba Centenary Celebration asi Sahitya Academy Delhi nasu silakpa program Lairi Adum Oinamak ngasi gi Thauramasi Laikhidraba amadi hingliba Ahal Singh Oja Vijent Kumar Sharma Aribam Syam Makhoina Punpham Oiramba Yumasida Makhoi Buning Singbo Oina Amadi Art and Culture Gamari Lainana Khanduna Pangthokpani Haina Elangbam Sonamari Memorial Trust ki Trustee Junjun Junas Khetrimim na haiki Program sida maru oina yauri basing se art ta kuina pongda raga leiba nata sankritan da folk music ta amade arang pham gi pena da kai da yauba mayam si khoi punjalaga mai mai gi chana ba samna ha da sankritan gi oina di mana phi khamin chatpa asina chingba si chana ba piraga koina koi gi art and culture Manipur gi tradition sing gi chawkhana ba hona jabe gi adum gi khongthang amagi ne ha ka koina birthcentenary gi numit si lojara ka sinjaba Manipur Maitai Pangal Welfare Organization MMW Ona Sinduna Laikhidraba Ai Bakayamudin Pukri Mayum ge Marirak Subaning Singh Thaura Manipur Press Club ki Loktak Hall da Pangthokre Thoramadu da Sahitya Academy Awardee Pm-Istv MMWO Headquarter ki President MA Saisaba Eminent Poet Former President Writer Union Manipur Ajru Kabi na singba singna maroi ba miyoi singwena sarugyake Thoramadu ki manung channel Laikhidraba Ai Bakayamudin Pukri Mayum boning singduna Saireng Changdamnabuki Thauram amasu pangthoki Thoramadu da MMWO gi President MA Saisabana Manipur da leiriba aibi singna lauriba thaudang sing asibu tungda haurakliba aibi kyanasu matung induna laibaki damak thaudang lauraknanaba Saireng Sangdamnaba si pangthokpani loinana tungda Laita draba Tangdu Laita draba Mapi Mapa Pandraba Laibak Amagum Lairiba Sisu Tangdu Laita na Lainanaba Mari Lainaba Singna Honabiu Haina Fongdoki Lanjinarga Lairiba Mia Masibo Atuba Matamda Lan Adi Shaisha Gihana Lairamba Yum the Sunda Handil Halaganda Tangdu Laitaba Sakat Palam the Mamo Oinana Hona the Hena Kumang Saushinanaba Angam Batak the Honabiu Amadi Asigum Matado Se Makata and talk to Nanabagi Permanent over solution Puthok Piu Haibo Famase Tamzagi Kuki Lal Hulub KNO UPF Loinana Central Amasong State Government ka nakal ahum gi oiba santigi wari sanariba se ground rule amata ngak na chatrabanina matam loi khraba suasi makhata na sangdokpham thoktre nakal ahum gi oiba wari sanaba asida state government te housing animated suspension thamduna president rule leibna state government yaudana wari sanafam thokte haina mitai tribe union na haire central government na su Manipur Legislative Assembly na 2024 gi February 18 da su Sangdokta na balau ki baware adubusu ikai khumnagadabani loinana center amadi state ka lainuriba federalism ge structure adu ngakna chanagadabani central government na Kuki Lal Hulub Singh asigi chatnariba sugi ground rule pumnamak thugairi habasi mayek sengna khangpham thoi asigumba ground rule amata ngakraba yamna sathiba terrorism gi thong sathaduna lairiba asida central government asu phongna yausiloidabani hairi nakol ahumgi
Sanarakhiba su asi 2023 gi May 3 gi matungdagi di yamna sathiba saklon kaya laurakhi su gi ground rule pumnamak thugaiduna kusukulai kaya amadi kadar masing hena recruit tawduna maitei singi mathakta landabagi thabak satharakhi Manipur gi apunba saktam ngak na chatkani hairamba kuki lal holup singa sina tokhaiba laingak ama semna ba khong thangzilakhi India gi Union Territory oriba Puducherry da chanariba Article 239A tonganba legislature leiba laingak ama demand tawba horakhi masina sugi ground rule thugai pata natana Manipur manung da achauba irang thokna naba kang khong chaiba sakta mama ohelakhe Myanmar dagi mitof kaya leftana pushilakhe asumna yelhomi singe demography thugai duna population war ama satharakli hauzik Lairiba PR government asina Manipur miyam gi sentiment amadi thokliba wathok asi munna khangbifam thoi popular government ama leitringai miyam gi sentiment yangduna su makha tana sangdokpagi thabak tawbiroi dabani democratic structure thugai roi dabani Manipur miyam na kahan khiba mihut sing asibu nathaiduna thamlamlaga waref loroi dabani chanariba sugi wafam asida state government amadi Manipur miyam khanghandana lona thupna chanaba su ama India government na taunaroi dabani hairi Hauzik Pau Martana Tember Break Amatang Lauzari. Chahini Fuhena, Babina, Haibamaming Asina, Anala Yengilamda, Tazaba, Quality Leba Madi, Jackson Honabagi Kudam, Oiduna Lakli. Diagnostic Tagi Horaga, Multi Speciality Hospital Amadi, Cancer Care Faubada, Babina Mangzil Taduna Lakli. Haujikamuk, Makata na Chansilatuna, Miami Mafam the Kudol Tamjari, Babina Institute of Nursing, Manipur Nursing Council Nasu, recognized Tauraba. Matam Gutunarba Classroom, Advanced Left Sing Lasery. Babina Multi Speciality Hospital Amadi, AOI Babina Specialty Hospital da, clinical training from BU. Expert faculty, Nupam Sumupi Tokhaiba Hostel, Sel Yamna Chandana. Babina Hospital Amadi Kongu Oriba Institute Sing the Tabak Tawagi Kudung Java Supizari. Hauzik Admission Hausare, Suknatagi Sit Nipu Kaktani, Ahan Balakpada, Kudung Saba Pijagani. Babina Institute of Nursing, Nurturing Care, Inspiring Growth. Saziwa Zel Road, Kabay Soy, Imphal East. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohali pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberg Industries Thamabun Masnamlikai opposite DM College the Labana July Taramathi Kunmanga for Yam Chorba offer on Pizari Madudi school back and labor back and half chicken Yamadi back and labor 20% off Pizari Mianasu and Kangaraba can back to school college seminar workshop sports airbag traveling back rank on a Chingbaluina Pambigani Luina school singing oiba upon uniform Supambigani Amasung uniform Kurimaki Apam design the customized order to Yagani. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambisida araiba chaba yaba makhai sasindari. Adone hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhali khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda mayamba mukahna taram nokchari loina makhataba pau pizari Indian Army na drone season aduna Myanmar border lansinduna Alpha I gi camp ta attack sathakre haire thogdo aduda Alpha I gi kadar khara sikre haina tongan ba media sing the report tawre amaromda Alpha I gi wafam adubo Army na yaning da ba phongdorakli Kumbi Bazar Development Committee ga Kumbi dagi tongan ba Kendra Singh District Sing amadi Manipur gi konung oriba Imphal na chingba mafong kaya da Public Passenger Service tawriba Gari Association ahum amadi Kumbi Kendra Longmi Luf yauna apon ba luf mangana hayeng dagi Kumbi Kendra gi Welcome to Kumbi thariba State Highway dagi hauraga wangu fawba gi Kumbi Kendra gi khwai dagi maru oriba amatangairaba lambi asigi pothole men bagi khongthang paikhatuna hayeng dagi thabak haunana ba luf mangana waref laukre ngasi Kumbi Bazar da pangthokpa luf manga gi pau misinga unaba amada lup manga gi mahut sinduna Jaya Khangembamna lambi sembi dabigini haiduna ban tawbagi mahutta sembi dana leiriba lambi singa si pothole oina menduna chatnaba yananaba oina thabak paikhatpana chumgani haiba khalakpana apunbagi oina warefna miyam gi mateng niduna thabak asi hayengdagi
ꯍꯧꯅꯅꯕ ꯐꯤꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯈꯤ lambi se nahana thingba yarabani adubu khoida hena wagani haina akoina lambi thingbagi thauramjima di akoina tawjadabani praja miyam gi sathok chasinda yadraga su ayaba mafamda chatnana ba haina akoi khannaraga akoi banna chingba se akoi tawdabani tawbatabu akoi lambi se sembarom da akoi focus tawjagani matam pumna makta ban haina tawba se leba ki chatnabi oina tawba se masi yajaning da badagi akoina lambi thingbagi thabak ase tawjadabani mari leina ba authority ne su lambi sigi matang sida ngasi bawbada karigumba amata barbeli haibadagi hendana thabak oina pangthokpi base ngasi bawba tawbidre aduna akoi praja miyam plap manarakanda welcome to kumbi thaba jaga sidagi na wangu parking bhaubagi jagada aikoina lambi asigi hori ba plot holes in menana bagi damakta hayengdagi horaga aikoina kumbi bazar aduga tera khong wangu road donation na chingba tawjaraga koi praja myam na lambi se koi season loi ba bhawadangi sathok chasin yanana bagi mawongda aikoina lambi se hayengdagi semba haujaragani Dhanamanjuri University da nauna assistant professor oina thawpuraba Dr. Moirangthem Abian Department of Physical Education and Sports Science Dr. Inaubi Alangbom Department of Statistics Dr. Laisangthem Suresh Department of Statistics amadi class 10 amadi class 12 loinana art and culture amasung sports ta national gi thakta saruk yaraba mithoi mihelaba singbo harau tayamna oktuna pongning thawat page chamba thoramama advanced volunteer Organization AVO Kaksing Wari Ward number 2 na sinduna Kaksing Wari da leiba Sabalaika Community Hall da pangthokre ngasi pangthokiba thoramadu da Mayanglangbam Uma Caretaker Councilor Ward number 2 na athoiba mithunglen amadi Naurem Krishna Mohan President AVO na thoramapu oina sarugyakhi Khekman Prize Distribution Committee Khekman na khunna sigi manung da leiba thoidok handok laba mahiroi singbu leptana pukning thawatuna lakpagom kuntaruk suba mana mathum yenthokpagi thoram ngasi Khekman wangmataba mayai laikai da leiba Asem Kumar Jit Singhi yumda pangthokre thoramadu da Khekman khulgi laikai tarek ki manung da leiba Bosem amadi Koshem na loba class 10 amadi 12 ki exam da mark wangna phongduna mai paklaba mahiroi sing amadi mama sing da Best Guardian Award piduna tongan ba donor sing na kalakpa sel amasung certificate sing yenthokuna pukning thawat Tharamadu Kamari Lainana Principal Nabachandrana India Dadi Chanabi Ama Oina Hokraba pass out Hokraba Mahiroi Singna Makoina Tamlamba Mahiloi Shang Sing Hanna Yenglu the Bagi Chanabi Amalai Haiki Film Forum Manipur gi 2025 tagi 2028 forward thaupuga daba sing Khananaba Lamphel Sankar Tonkis ki complex the Laiba Film Forum gi office ta Mikhal Pangthokre Gil Taraga Nithoidagi Mioi Manga represent Toraga Punna Mioi Humfuna both Hadaduna office bearer Mapan Kananabagi Pangtoki election aduda Khangembam Kulesor chairman Kangjam Romesh Chandra Maitai General Secretary Amadi Samurai Latpam Prem Sarmana Treasurer Oina Mai Pake Ngasi election aduda chairman Oina Mai Pakraba Khangembam Kulesor na Corona Laichetagi Horaga Lamdamasida Tokliba Irangasina Maram Oraga Manipur film Asi Asuki Matek Marai Saitare Hariba Saitarakliba Sidagi Kalhona Nabagi Damak Langaki Maikedi Lobaya Mateng Logani Langak na Semkiba Sini Policia du Tabakta Ontok Hananaba Taksin Bagaloina Chahi Oiba Sentang Pibinabasu Langakta Haizagani Haiki Corona dagina buki lan bhausida market si down chatpa fail orakpa film nam masu yadaba exhibition su yadaba de masigi si akona government ga tanaraga masi protect tawna ke dau yage hituma ahanba priority da thamjage sine policy kaina koi manipur sarkar na sengki base masi policy si implement tawholaga film forum da sarkar na sahi gi senthang oina grant kum khaji habi ragadi akoi forum ju hinba artist sing ju hinba dumaina tawgani khalle film forum na pakhatpa yaba tasengna masigi mayon nama yaba lambi du tung koina satnaba yaba mawongda tawba yaba project magi policy program mayam do koi punna phaminaraga semjage Aramba Unit 37 amadi Salai Athoba Kanglaipak Rider amadi Lamdam asigi Mara Pabising Yauna Pishum Singa Macha Athoba Singi Khovam Singzamai Lambi Paringda Punna Usara Kayamrum Thakibata Natana Lunana Thamse Haiba Wakalonda Lamdu Sit Sengbugi Thabak Thoram Singh Sathake Thoramadu da Arambai Tengol Unit 37 gi coordinator Laisangthem Yaifavana Laibagasi Kanana Bohonabada Natana Mahusagi Kalkanaba Arambai Tengol na Paikaliba Tabak Asida Sulam the Masida Ladiba Imaibel Miam Namateng Pangbiu Amadi Ekoi Amato and a Punsinduna Punna Saninanaba Honamina say Lamdamasida Ladiba Mui Kuding Makna Ngahaki Kanbagi Mahuta Tung Koina Chetkaba Maike Daikoi Puna Chaminasi Haiki Nasi Satakiba Ucharat Habaduda Unit
37 gi thopubasing yauna tengoloi chani henbana saruk yaki Sinjama Unit 37 around by Tengo na Sinjaduna Koi tree plantation program Pangto Pajida Koi Leka Club Maya Babi Mayam Mating to Vietna Kogi Nasi Pangtui program Sibu my park pada Yamna Soba Togama Lojay Mubusokonika Kunazay Makata Padazu Akogi public Akogi Maya Babi Mayama Club NGO CSO Mayam Sinasu Akobu support of Widuna Akoya Tungkoina Akoi Mari Pana Samina Sahaba Poto Akoi Sinjama Unit 37 Satagi Hamzage Jawahar Nobodia Vidyalaya Sandumba Chauba Uma Thelgi alumni group na housing accident na soktuna laiba Kaksing district ki manung channa laiba Kaksing Sumak Laikai Bhamol Parengdagi Khumuk Cham Govind Singh Sahi Kuntraga Mathoi Apokpa Laikhidraba KS Manglem Jau Singda Sel Oina Lupa Lak Ani Kalising Marifuga Chamri Mateng Pangkre Ngasigi Tengbang Aduda soktuna laiba Govind housing Siza Hospital gi ICU da laibana Mahaki Yum Chatuna Tengbang asi alumni group na kusina kibani Ngasigi Tengbang Khongchet Adu Kamari Lainana NVSA alumni group ki joint secretary Mayengbam Ronina Govingi Oi Thangba Khut asi kakre adubu makha tanasu layengba tangai fadaba laibana praja section khudingmangasu imung asida mateng pangbinaba appeal tauke Govingi loina bi khomuk cham bandanana JNVHA alumni group na yumda laktuna tengbang bi basigidamak thagat pa phongdoke Wangu Lifeform Youth Association LYA Club ki secretary club ki member sing amadi Wangu GP ward number 5 ki member in charge oina lairiba Sanasam Bisandra yauna Wangu Lifeform gi Laihau Charaida nong chuba khudingi main rota ising centharakpa fanana bagidamak laukhatpa thaurang ama oina hariba mafam aduda kacha drain ama machine sizinaduna semjin kre makhatana Wangu gi yamna maru oiba lambi ama oiriba Wangu Lifeform main road lambi gi khara hena soklaba mafam kharada LYA club ki member singna nung amadi chingleiwa Chinduna port hole kharasu mention kre haire community health center Wangu tamna chaliba matam kuinedagi semjilaktra lambi sing semjinanaba lamdam adugi miyamna lenga ki pungning su singsilakli Khangabok Development and Student Union KDASU Khangabok na sinduna district level mathematics competition 2025 Mathadron 1.0 ngasi Khangabok Higher Secondary School da pangthokre competition asida class 1 dagi class 8 fawgi punnam mahiroi lising amaga chamrom na sarugya ke competition asig result athuba matamda KDASU Khangabok ki Facebook page da upload torkani hairi Lamlai Assembly Constituency ki manung dalaiba itam nungoi da ichau na sokhan kraba lambi semjin ba amadi na pet ki lambi na yat drain tawbugi thabak Lamlai SC ki MLA case ibom chana satuna yengsin kre handak sahida thokiba ichau aduna itam nungoi gi lambi mathakta iril turel gi imai pathrak padagi MLA na khudak ki oina launam bal thonduna amanga ta kaya thoklam gadabadagi kanbangam khe Laibak Haiduna Launambal Semkiba Lambi Matek Chathok Chashin Khudong Chadaba Kaya Mayok Naduna Lakpadagi MLA na Lambi Adu Shemjin Bani Nakalamromda Napet Khulgi Lambi Singi Nageta Drain Laitabana Nungzu Thada Khudong Chadaba Kaya Thengnabana Khunja Singna Hainarakpadagi MLA na Drain Tawbani Hairi Khunja Singna Thengnariba Khudong Chadaba Sing Masamak Laktuna Sengji Lambada Itam Nungoi gi Khunja Singna MLA bu Thagatpa Phongdorakli Lions Club of Ningthaukhong Lions Club International District 322D gi Lionistic Year 2025-2026 ki nauna thaupuna naba President amadi Board of Directors sing wasak loba amadi Lions Club of Ningthaukhong gi nauna join torokpa Lion members sing wasak loba gi thawram amang ase Ningthaukhong Ward number 9 da leiba Ningthaukhong Lamlong Bazar Community Hall da pangthokre Past President N Devana Lions Club of Ningthaukhong gi Lion member khudingmakta appreciation certificate amadi t-shirt amamam pituna ikai khumnabashu utke tungda ngasigi installation officer na club asigi anauba tam asigi thaupugadaba board of directors sing wasak lobaga loinana anauba president oina Dr. S Santibla bu anauba tam Lionistic Year 2025-2026 ki president oina thaupuna naba wasak lokhi Singzamai Assembly Constituency ki MLA Yumnam Khemchan gi mireng makhada Assembly Constituency sigi Lairak Singh Lunana na thamnana ba pandamda leptan chatharakpa Social Service ki sarugamo oina Nabul Mapal Road Manipur College ki maning thangbada hauriba napi singnang sing amadi pishum thongda phamliba kaitheldagi hundorakpa amorpa sing sengdokpa gi thauramama pangthokre MLA gi mireng makhada Singzamai mathakta leiba singa mathak Young Learners Club
College Road Youth Development Association amadi Ngakraba Lairak Development Association ga punna khusamnaduna pangthokiba sit sengba aduda chinga mathakta leiba maira paibi singsu achoba thaudang lauki sit sengba aduda Assembly Constituency sigi MLA Yumnam Khemchan amadi Ward number 15 gi Corporator TS Bankim Chandra su laktuna yengsinki Hauze muk thabaki pau pizari Staff Selection Commission na multitasking staff amadi havildar khara laugadore masagi chahi kunga taret fawgi manungda leiba class 10 pass tawraba miyoi singna lagliba tang kunga taret fawgi manungda darkhas tharakpa yagani exam center Imphal da oigani hairi Institute of Banking Personnel Selection na banki provisionary officer lising mangaga chaniga subna nipan laugadore masagi sahi kuntra fawgi manungda leiba graduate pass tawraba miyoi singna lakliba tang kunga mathoi fawgi manungda darkhas tharakpa yagani hairi parkya center Imphal da oigani hairi mathake kupamaro sing babupara da leiba job center dagi khangba yagani hairi hauzi muk sanabagi paw khogi SNS post journalist boyai ningthaujam dagi lobirasi Anisuba Premier League ngasi sana ki bam match ta Asupi Football Academy mauna United Sandel FC bu maiti bapi krai Saik Babu Macha Memorial Trust ni sponsor Toraga All Manipur Football Association gi meng makhada mamang khagi April gi tang kuntariti gi tim taranipan grumani thongna khaidutuna lamlong thongkhong da leiba artificial tap ground sa thariba Anisuba Premier League ngasi sana ki ba ahan bam match ta Asupi Football Academy mauna United Sandel FC bu gol amasino da maiti bapi khibane Asupi Football Academy maugi amatangar ba gol adu pi soromi thingsang na match ki kunipal suba minita sanki ani suba match ki sana khibada UDO haingang amadi KYC khetri awang kai gol amada sanadana draw satkre hauji chathariba Manipur gi khwaidigi sawbo league ama wariba ani suba Premier League asi mai pangna loisan haningbagi apamba phongdokladuna UDO haingangi makok tongba official amana network asiga akhananu unabada match conduct toriba official singna asumba asengba decision pi da manamaram oiduna match khudingmaki sanari singi marakta khana sainaba thogalle ayengba babuk singnasu apenba oidabadagi irang horofam ohalle video live coverage tawdamana maram oiduna offside taba tadaba mati foul oiba oidabagi sayenaba thon liba singasi makha ta na thon danaba mati tungda haruliba sanari singi khanduna award apa sing lahendanaba sinbiu haina mari leinaba singi puning singsilagli Manipur Sarkar gi Department of Youth Affairs and Sports ki meng makhada Singi District Tarugamadi Beli gi District manga punna District Taramathoi na saruk yaduna chathariba sahi tra manga makha gi nupa macha gi sahi tratet makha gi nupa macha amadi nupi macha gi humphumari suba Star 11 Suborto Cup Football Tournament ki ngasi Lilong Chajing Kangtipung ground sanaki ba sahi tra manga makha gi nupa macha gi ahan bam match ta Senapati District ki Mount Zion High School na Bisnupur District ki Wangu Higher Secondary School bu gol taruk amada ani suba match ta Imphal East District ki Ramananda High School na Kakching District ki Padmaratna English School bu gol nipal sinoda ahum suba match ta Tengopal District ki Saint Joseph Higher Secondary School na None District ki Khangsinglung Higher Secondary School bu gol ani sinoda madi mari suba match ta Thobal District ki AG Memorial Academy na Ukrul District ki Hundung Kajipung High School bu gol manga sinoda maiti bapi ki Artificial Football Tap Ground Langjing Asok da sanakiba sahi tratret makhagin pimasagi ahanba match ki sanagataba Kangpokpi District ki Nidi Home Academy amadi Imphal West District ki City Higher Secondary School ki match sa Kangpokpi District ki Nidi Home Academy match sanaba laktabadagi Imphal West District ki City Higher Secondary School da sililangiba organizing committee na walkover pikre ani suba match ki sanakibada Imphal East District ki Porompat Sabalekai High School na None District ki Khangsinglung Higher Secondary School bu gol ani sinoda ahum suba match sa Sandel District ki St Peter Higher Secondary School na Thobal District ki Texam High School bu gol manga sinoda maiti bapi krai mari suba match ki sanagadaba Kangpokpi District ki
Nidi Home Academy amadi Kakching District ki Amutombi Divine Life English School ki match sanakidre. Manga subam match ki sanakibada Imphal West District ki City Higher Secondary School na Technopol District ki Kasturba Gandhi Balika Vidyalaya bu gol taratari sinoda yamna laksana maitiba pikhi. Amaromda mini stadium Thawal Ningomam ground sanakiba sahi 13 makhagi napamachagi ahanba match sa Senapati District ki Saglim Christian English School na Kangpokpi District ki Nidi Home Academy bu gol ahum amada ani subam match sa Ukrul District ki Little Angel English School na Sandel District ki Mahayunen Sandel bu gol taruk anida ahum subam match sa Bisnupur District ki TG English School na Thawal District ki Khongjom Standard English School bu gol ahum amada madi mari subam match sa Imphal East District ki Daina English School na Sandel District ki Mahayunen Sandel bu gol taruk amada maitiba pikre. Makataba sanabagi pau pizari Kanglei Sports Academy Kanglei Sagi 2024 dagi 2025 fawda national gi thakta pangthokpa championship singda medal lawrakiba amasung saruk yarukiba sanaroi sing pungning thogatpagi thoram pangthokre. Assam gi Guwahati da pangthokpa 3rd KIO North East Zone Karate Championship 2024 Telangana gi Hyderabad da pangthokpa 4th KIO National Karate Championship 2025 Under 21 Senior and Para Karate Men and Women 4th KIO National Karate Championship 2025 for Cadet Junior amasung Sub Junior Uttarakhand ge Dehradun da pangthokiba medal lawrakiba amasung sarugyakiba sanaroi sing pungning thogatpagi thoram kyangwei haibong makong community hall da pangthokibada Kairao Kendra gi MLA Laurembam Bramiso Meite yauna sarugyakiba singna medal fanglakkiba singda mana mathum piduna pungning thogatkri. Kanglei Sagi Technical Chairman KS Sanjit Maiteina ngasi lamdam asigi sanaroi sing irang asina yamna ware national gi event sing yawba chatpang ngamdabagi awaba oire hanadi makhada soroki lambida chalambani haujikti flight natrabadi chatpa yadre masina hana changlamba expenditure dage saruk ani hena sanghali masina matik chaba sanaroi semgalabasu mapanda sanaba yawba chatre sanaroi sing mangkhigidra mi painare government na masigi akhanaba thausil sinbiyu amaromdana government na piba incentive adusu matam chana pithokpiu haiki. Team 195 BPM gi ahanba mapok kumon gamari leinana Imphal Run 2025 pangthokre. Run adugi kilometer 13 ki category da Tidim ground gi hauraga ulau fawba cheluraga halakhe. Kilometer manga gi category da Tidim ground gi Imphal airport fawba chenke. Category animakta athlete chohum romna sarugya ke tharamadu da sarugya ke singna Okpagi Tharamadu da Yaski Director Dr. Mayangbam Beto, All Manipur Athletic Association ki Secretary Ito Tongbram, India ki fastest Ironman, Indian Army ki first name Bitan Laikram, Team 195 BPM ki patrol member Bikram Lukram na chingba singna sarugya ke Tharamadu da Dr. Beto na Lairik tambal warak pada ngairiba naha singna punsilaga pangthokliba tharamasi na miyoi khudingmak sanabagi ihauda Sangningbagi apamba pokhale Yasna Sinduna pangthokadaba youth mela da Team 195 BPM busu sarugya hangani haiki. Thailand da pangthokhiba AFC Women's Asian Cup 2026 qualifier da maifalakraba Indian National Football Team da sarugya kibi Manipuri Nupi Football sanroi tara okpagi thoram amangase All Manipur Football Association Sinduna Classic Grande gi Dynasty Hall da pangthokre thoramadu da Youth Affairs and Sports Department gi Secretary Naurem Pravin Department asima ki Director Mayangbam Beto All Manipur Football Association gi Acting President DB Kaur amadi Amfa gi General Secretary Laimyum Jotimoroi Roi na athoiba mithunglen sing oina sarugya ke Yas ki Secretary Naurem Pravin na India gi mipung khudingmak na Manipur asi sports ki powerhouse amani haina khangnariba si masimakha tana phaba sanroi kaya puthokna na bahona bada lamdamasida Club Association amadi laikai gi miyoi khudingmak yauna mari leinaba department singnasu punna sanroi singbu pungning thogat piba amadi saugat piba changi haiki. Saliba thasigi July amadagi ani fawwa Village Volunteer Force BVF Wanguna Sinduna Pangthokiba Ahanba All Manipur Open Mukna Tournament 2025 ta heavyweight category da Manipur Pumbagi oina Ahanba mana fanglakraba Wangu Ahlof Mayai Laikai dagi Sagol Sem Bir Amadi Sagol Sem Ongbi Sunita Allies Inaugi Machanupa Sagol Sem Bitambu ngase Wangu Popular Club WPC Wanguna Taramna Oktuna Muknaroi adubu pukning thogatpagi thoram ama Wangu Mayai Laikai Community Hall da pangthokre thoramadu kamari leinana Sagol Sem Bitam da club na memento amadi shell yauna achamba khudol piduna pungning thagatki.
Mayang Imphal Bazar da leiba Social Welfare Club na sinduna haukiba June tang taraga manga dagi team taraga mapan na sarug yaduna chatharakpa 5-man a-side football tournament ngasi Mayang Imphal gi N Tomchau Higher Secondary gi ground da loishin kre loishin bagi thoram da Mayang Imphal Assembly Constituency gi MLA Kongkham Rubindro Singh yauna mioi kyana sarug yake Mayang Imphal Social Welfare Club na dominance educare bu panjil mari ohumda maichiba pikre winner amadi runner da trophy sing kusinakre Football Player Association of India na Young Women Player of the Year 2025 ki mana pirak labi kairak maring laikai dagi Naurem Ivohol gi machanupi Naurem Priyanka opgi thoramama kairak Foundation Group na sinduna Imphal International Airport angasi pangthokre thoramadu da Priyanka na handakta Chhattisgarh da pangthokiba Senior National Indian Women League amadi Dubai da pangthokiba Pink Ladies Cup ta mahak na pikiba performance adu khangduna Young Women Player of the Year gi mana asi pirakpani tungda hen honaduna lamdamasi gi mingchat kya purakpa ngamba oige haiki tha sigi tara hundoi dagi tara taret fawba Chinese Taipei da pangthokadoriba Taipei Asian Judo Cadre Championship 2025 ta sarug yarunaba India gi oina judo masana da judoka nupa taruk nupi nipan punna taraga marigal loinana Manipur dagi A Surjit Maiteina India gi judo gi coach oina lusing dunanga se yo China gi damak Delhi gi India Gandhi International Airport gi khongsan kre tournament asida Manipur gi judoka gi sanroi anidi masada injury warakpadagi sanabasi yawbangam kidre adubu hairiba tournament asida Manipur gi sanroi nupi macha ani Queen Them Monica Devina KG Humpugumdoi Amadi Bipilia Yumnamna KG Humputra da India gi mahut silaga sanabasi yawgani hairi tha sigi anida New Delhi da leiba Kho Federation of India KKFI gi office ta pangthokiba annual general meeting da chahimari gi tam gi dama KKFI gi vice president oina khalakhraba Manipur Amateur Kho Association Maka gi general secretary Moirangthem Madhushadon Singh amadi KKFI gi member oina khalakhraba Maka gi vice president Okram Budi anibu taram opgi thorama mangasi Thaubal Khetri Laikai da leiba multipurpose indoor stadium da pangthokre Manipur Kang Association gi Anova General Council member sing Laugaragani Haina Association asina thadorok cherol amana fongdorakli serol asina makha taraduna Kangkhut Club Association singna Manipur Kang Association dagi akopa marol khangba yagani hairi loislakotanga sigi maroiba paw amukka hanna pizari CM oidaba yade haiba laite CM gi damak fam tanaraga ngawgadaba su nate haina hanagi Chief Minister N Biren haikre core issue dadi compromise tawroi aranba sing sumthoki badu ningthina loisilamba pami haina hanagi Chief Minister N Birena fongdokre President rule August taragani thoi da matam loire masigi manung da government semhalakani thajai haina MLA Ramesorna haikre amadi kharung part amadi eco part ka tainabada lairiba ringbandagi ising pathokpana khangabok part 3 gi local sing ising thumjille ngasigi wanati Manipuri pau matang sa loijare mireng tabi bapuna mapo amukka hanna khurumjare